ngasi ahanba pauda northern Israel da leba micham sing mafam asi thadok tuna chatnaba Iran na direct warning tawkhre hairi Israel na mi usitana Lebanon da tawning bata tawriba asigi mayokta Iran na phong na chongthorak tuna karigumba Beirut ta makha na genocide cha tharabadi northern Israel apumbada missiles drones kaya hai tharagani haina Iran na lauthorakpani ngasi amuk USA na Bandar Abbas port amadi Iran gi kha thangba samandar torban singda Iran gi drone launch tawfam singda attack tawba horakhibadagi Iran su handuna UAE amadi Kuwait ki military center kaya missile kapsinduna thugai khre hairi USA gi leipak sing asida leiba army base singda Iranian attack ta leikhidwa USA gi lanmi ngasi gi oina ahumni aduga mangana siba yana tamthina soghan khre haina CENTCOM nasu confirm tawrakhre Iran gi side tagi di Iranian intelligence ki matung ina yamdrabada US lanmi chamagi mathakta hard khre haina Iranian news channel IRIB na lauthorkhre Kuwait government na Iran da missile drones kapsil laktana bahai jarakre Iranian missile sing asina civilian infrastructure amadi atai critical oiba economic center kaya dangerous position amadalai halle aduga USA ga wari sanaba asida kurau thaba oina thoktanaba Kuwait ta attack tawbiganu hai jakhre hairi Kuwait na masi hai jaragasu Kuwait amadi United Arab Emirates na US ki genocide singda makhatana changjafam pibagidamak Iran na legitimate target oina lawribane haina IRGC na haikre United Arab Emirates tasu Iran na bombing tawbaleptri hairi aduga nakal amaromda Hezbollah gi masing yamlaba missiles amadi drones kayana coordinated attack oina Israel da yerakpada Israeli war criminal child killer Benjamin Netanyahu angakpa poghan khre hairi hana Hezbollah na Israel da yeibada kapsil lakiba missiles drone sing masing dagi ngasi Sunday numit ki attack asidana scale yamna chawthorakpa chawkhatlakpa ubadagi Hezbollah gi sakti loikhre haina claim tawjaruba Israeli genocider sing tumpham chapam khanghan rehairi amaromda Iran na Israel da Beirut ta attack tawba yaroi haina warning thajilakpa asida Israel charak chahing naba phibam amma mayok na le hairi Israel na Iran gi warning thawaidaduna makha tana Lebanon da attack tawsilakpa targadi Israel amadi Iran gi marakta amuk hanna awai akhum attack sing makha chatharakpa yana leire hairi Iran na northern Israel da missile hai tharagani haina ki halubadagi minute tara gi manungda kibana ising chatnaba Donald Trump na Israel amadi Hezbollah ani gi marakta lan lep halagani haina lauthorakpani aduga Iran na Israel na lawsiliba Lebanon gi area pumbadagi khudakta handoktrabadi Iran na Israel ga ceasefire tawnaroi haina su khatamal anbiyana lauthorakre handaki direct intervention khutause Donald Trump na Netanyahu gi direct mashaka khatpaga manare hainari Lebanon gi Beaufort kilabu capture tawribani haina leiriba Israeli terrorist singda Hezbollah gi ahanba drone na attack tawrakpadagi IDF ki terror member amagi nungsa sor satokre charak asida Iran na ahan boina Houthi singda Babel e mandap su close tawnaba military gi oiba sem sanaba order pikre hairi prithvi gi chada taranithoi phawbugi oil transit tawriba choke point asisu amuk sambal khajin khiba targadi Europe USA Israel amadi Asia gi leipak kayada energy crisis thengnaba yadana pokhairagani haina export singna hairi honglakliba phibam asida Europe ki leipak singna USA amadi Israel da yamna sauba hengalakli France ta pangthok kadaba Paris arms exhibition da Israeli weapon sing utpa yaroi haina France na athing batham jin khre hairi Iran na USA ga makha na santi gi wari sanaba gidamak pau phauna balep khre Lebanon da Israel na genocide chathariba asi lep tab targadi USA ga santi gi wari sanabagi artha leitre darkar oidre haina Iranian government gi wangang loi Ismail Bagheri na haikre aduga tha jabayaba pawgi likhun amada Hezbollah gi drone singna Israel gi Beit Hillel da leiba Israeli defense force ki base amada yeibada IDF ki genocider member mari mathwai lobangam khre hairi atopa Israeli defense force ki base amada so FPV drone singna paisil laktuna IDF ki weapon godown amada yeibada gi IDF ki member tara humdoi hat khre haina Hezbollah na claim tawkhre Israeli genocider soldier singi marakta moral down tawkhigani khanbadagi IDF ki maikeedagi hanagi matau gumna Israeli genocider singi sibagi aseng bamasing chapchana lauthoraktre maram aduna Hezbollah gi claim asi confirm tawbadi ngamdri tawbudabu FPV drone sing asi IDF na thingba ngamdre haibasimadi prithibigi war expert singna mayek singna khangnare Al Jazeera CNN News CBC News CBS News NBC News
न्यूज, वाशिंगटन पोस्ट, फॉक्स न्यूज, हिंदुस्तान टाइम्स न चिंबा ममिंग लेरबा न्यूज चैनल कयादा इजराइल की आयरन डोम कोबा शॉर्ट रेंज मिसाइल रॉकेट काप थनवा थंबा बैटरी अमममदा डॉलर मिलियन चाम हेन पीबा अदुगा मसिदा हालेबा मरु हाइबदी तमीर मिसाइल अमदा डॉलर लाख अममम पीबा खुदलाई असि हिजबुल्लाह ने यामना तोयने हिट तौबगी वीडियो कया उथोरकली यूएस प्रेसिडेंट डोनाल्ड ट्रम्प की माइकैदगी फोंगदोरकपदा महाक्का वार क्रिमिनल नेतन्याहू गा वारी सानखरे इजराइल सु मनिंग हल्लगा लेबानंदगी थोरकलगनी अदुगा हिजबुल्लाह नसु आईडीएफ ता अटैक तौररोय अदुगा आईडीएफ नसु हिजबुल्लाह दा अटैक तौहल्लरोय हायना लाउथोरकली मियामना हायनरिबदी मसि मागी हैनबिनी वारी सुंसा साद्रबसु मार्केट कंट्रोल तौनबगिदमक मचिन थीदुना पंगांगांगबा मवा लौबा याद्रबा साइकोपैथिक पेशेंट अमनि हाइबसि मियामना खंगनरिबा लीडर अमनि ट्रम्पना ngawraga aikoina somda petrol amadi LNG mamal tangna leiriba asina taklibani India gi city Kolkata da oil gi price lupa chamaga 3.93 ta yonduna India gi oina oil gi khwaida gi tangba city Kolkata na oikhre Ukraine na Russia gi fighter plane Tu-142 ani amadi Iskander missile system ama kap thakre haina claim tauri Russian Security Council gi makok Dmitry Medvedev na Ukraine khaknatana यूरोप की लेपाक कया तुमना मई थादुक लगनी हाइन वार्निंग थाखरे करिगुंबा रशियन न्यूक्लियर प्लांट अमदा हेक अटैक तौरपदा यूरोपियन लेपाक कया दा रशियन न्यूक्लियर अटैक तौ सिनगनी हाइखरे अदुगा हौजिक इकुई कुइदना रशियन ड्रोन्स चनीगा हुमफुमंगा कापसिनदुना यूक्रेन अपुंबदा नौना अटैक चथबा हौखरे हाइरी यूक्रेन नसु रशिया की ऑयल डिपो अमदा ड्रोन्स कापसिनदुना डिपो अमा मईन चाखन खरे हाइरी ममिंग लेरबा वार एक्सपर्ट कयाना डॉलर मिलियन चाम हेन पीबा इजराइल की इज्जत लिबा आयरन डोम ngasidi Hezbollah gi dollar chamnga piba drone singi mamangda tumduna leiba nganu amagum oihalle hainari iron dome system asi supnagi battery amakhak nate masigi maru haibadi tamir missile amadi computer radar system command system kaya satellite kaya ga samnaduna network synchronize tawduna pairakpa missile sing mangjauna na uba ngamba aduga dollar billion kaya changna saba khulai amani masibuni Hezbollah gi sanapot कुंबा ड्रोन सिंगना थोमदलिबा अशी हाइना वार एक्सपर्ट सिंगना इजराइल की आयरन डोम बु नोकनरी हौखिबा मे था खक्तंगदा हिजबुल्लाह न थुगाई किबा कंफर्म ओइरबा आयरन डोम बैटरी की मसिंग असि पुन्ना तरेटनी अदुगा आईडीएफ न हाइदुरतबा हिजबुल्लाह न हिट तौखिबा असेंग मसिंग दी मसिद थाद्री हाइरी पावसी पाजबा गलोइनना पाइका न्यूज एनालिसिस की माइकैदगी मियामद खुदोल तमजबा पावगी सरुख खरा पाबा मतंग असिदलोय सिंजरे मयामदगी कायननबे अथंग नीजरी